अहानबद मरुब पाव सिरोई फेस्टिवल गे अकनबा चेक्सिन थौरांग लौखटले किहन्ना बहोनरकपा औनसाने मियामना मिपाइबिगनु हाइना मणिपुर के चीफ सेक्रेटरी प्रशांत कुमार सिंहना हाइख्रे अमदी बीडीएफ की डिमांड पिथोक्तुना मखोइबु हानगु मथौ तौहनबियु हाइना कुंबी एससी के रेड जोन एरिया दा लेरिबा खुंजा सिंहना खुंजम संसनख्रे खुमजरी आईसीबी के मणिपुरी पाव मीटिंग ताबरीब सिंहबु तराम नोकचरी पाव संदोंगना पिजरी सिरोई फेस्टिवल गे कनबा चेक्सिन थौरांग लौखटले किहन्ना बहोनरकपा हौनसाने मियाम नमी पाइबिगनु पुना सरू क्यामिनसी हाइना मणिपुर के चीफ सेक्रेटरी प्रशांत कुमार सिंहना हाइख्रे मणिपुर फायर सर्विस के थौरम सरुक्याबा लाखिबदा पाउमे सिंहना हंगबा वहंगी पाउकुमदा चीफ सेक्रेटरी प्रशांत कुमार सिंहना मखा तारादुना सिरोई फेस्टिवल असी लमदम असिदा लेमिनरिबा फुरुप खुदिंगी कुमहै अमने कुमहै असी पुन्ना सरुक यामिनगदबा कुमहै अमने चाही अनिरोम यामना लाइबक थिबा अवाबा मिटकुप अमदा लेमिनरुरे अदुबु कुमहै असिना अवाबा सिंहबु काउथोकमिनरगा सरुक यामिनसी कनागुम्बा खरना मसिदा अयेतपा पिनबा किहन्ना बहोनरकपा हौनसानी अदुबु हिरम असिगा मरि लैनना सेंगदोकनरखिबा लेख्रे लोइनना सेक्युरिटी की रिव्यू मीटिंग सु कयारक पांगथोकपा लैरे डीजीपी मसासु उख्रुलदा चलगा मफम अदुगी सेक्युरिटी की फिबम यंगसिनकिबा लैख्रे सेक्युरिटी की चेक्सिन थौरांगसु अहेनबा फोर्स थमलगा लौखटले मियामना मिपाइबिगनु कुमै असिदा पुन्ना सरुक यामिनसी हाइखे Everything is in place. There is no need for anybody. This is the festival where I urge the entire population of the state to participate. It's a good time. We have all been through very sad period in the last 2 years. This is the first time that a festival of this scale is being done, and I would urge everybody to fully, wholeheartedly participate and enjoy the festivities in the spirit of oneness and unity. That is some unknown group, there is some mischief. Or after that, a lot of clarifications have come, and adequate arrangement. There is no need for any kind of fear. People can go happily and enjoy their stay in the festival. Nothing untoward is going to happen. You see, these mischiefs keep on happening, but then good that clarifications have come. But I just urge people to not spread these kind of rumors also. These are mostly, unfounded. They just are meant to generate panic. But adequate care has been taken for a very peaceful and a very joyful festival. बीडीएफ सिंगना खुलाई थादोखिबासी रेड जोन दा लेरिबा पोम्बिखो कमदी चंदन पोकपे की मियाम अहिंग तुंबा ngamlaroi सिक्रो हारिब्रा कनबिगे हारबदी बीडीएफ की डिमांड सिंग पिबिदुना मखोय बोहानगु मथौ तोहनबियु हाइना कुंबी एससी की रेड जोन एरिया दा लेरिबा खुंजा सिंगना खुंजंग संगसिनख्रे नापत तांजेंग अहलुफ ngasi fawba koge singna mai thadok pikhipadagi hanjinba yadana leiriba asiga hek khunthangna chingi khul kayaga yamna nakna leiriba pombikho kamadi chanjol pokpida irang asi horakpadagi ngasi fawba khunja singbu ngaktuna mathau tawramba bdf personal sing khulai thadok kemtagi thokna rakpada masing yamlaba ima maira paibi singna chatna ba hairabasu lengak namakoi demand pidriba fawba mathau tawraroi haiduna kem thadok chatnakre makha tanasu chaidel mangjing lengang ताबी खोइजुमान ताबी थौबाल ताबी चाइरिल अहलुफ की इमा सिंह नसु चाइरिल मांगजिंग कैथलदा वकत खुंजंग संगसिनकी खुंजा सिंह की थवाइदी बीडीएफ नी बीडीएफ खुलाई थादोकपा यारोई बॉर्डर की थवाइदी बीडीएफ नी हाइना बीडीएफ पर्सनल सिंह कैंप थादोक्तुना चटखिबा अदुदा पेनद्रबा मियामना खोलावकिया लाउखी खुंजंग अदुदा सरुकिया किबी पोम्बिखो चंदोल पोकपी चाइरिल लेंगांग ताबी की मैरा पाइबी क्लफ की लुचिंगबे सिंहना फोंगदोकना रखिबदा बीडीएफ इचा सिंह इरांग हेक हौरखिबदगी ngakpi senbiduna lakhibani बीडीएफ सुअतै स्टेट सिक्योरिटी फोर्स सिंह चप मानना पुंकुन मरी चुपना मथौ तौरिबनी बीडीएफ इचा सिंहसु इमुंग मनु मचामसु लेरिबनी मखोइना तालिब डिमांड सिंह असि यामना मरम चाबनी हाइना ममा सिंहना लवी अथुबदा लेंगाकना बीडीएफ की डिमांड पिथोक्तुना मौसागुम खुलंगाक्तुना मथौ तौहनबियु रेड जोन ओरिबा एरिया असिदा हौजिक हौजिक युमदा हंजिलक्तुना खुंदा लेतादुना लेरिबा मियाम अमुक मिपाइबा पोक्तुना युम थादोक्तुना चटनबगे फिबम लाकपा याई बीडीएफ सिंह खुलाई थादोक्तुना चंगसिलिबा खोंजंग असि अथुबदा लेंगाकना यंगसिंदुना हानागुम मथौ तौहनदुना खुंगंग असि इंगना चिकना मिपाइबा याउदना खुंदा लेता हनबियु हाइखे
Pungatuna Lejeriva video Isa Singo, Jasingina, Kulai Tadoki Bahase, a Quaki Pomco Jasingi, Hamna Level Tivani. Moina Taliba demanding the Aquina Tazaba Matam the so, Moina Talib, Toina Kai the Brain Kali, Masi Sarkar and me, Tintin Binaga, a Quaki Awaba Sibunaki, Akpina Baginamata, Sarkar the Hajari, Duty D, video Commando, IRB Singers up mana 24-hour duty dominate, Aduga, Moigi, Pangpam Topa, Dita Deep Hang and Vidaba, Suma Mayamsina Isa Singina. Kano tawbani masi sarkar na masi governor na fajana yengsin biduna akhoi area sida khungak tuna lejeri isa singbo khulai thadok thabak tagi pothagi bhaibe se akhoi mera paibi khunja sida lehiba praja singe khwai digi laibak thiba thawdogi masi bu thawkiba megi tang ahum dagi thengnai ba lan sida awa ba theng puduna isa singina akhoi ngak pi dana leraga ngasi moina khulai thadok ki ba je akhoi di ahing tumba ngamde akhoi siro hari bra sarkar na akhoi bu hatpi ge hara gana pulo hatpi ro kanbi ge hara budi bidi isa singi moina taliba demand Maitai Mitai ne ST lista chalhanna ba RPI State Committee gi mihut kangbu amana Governor de Taksin Kray Maitai Mitai ne ST lista chanba habase nauna changada banate hanagi phibam da hanjin hanan ba thabak lokhat piu haibani haina RPI A State Committee gi President me sor thong nokjam na phongdo Kray RPI Atawale State Committee gi nauna khalaba mihut kangbu amaga Governor unaruraba matungda mesorna paumisingda makhatana RPI State Unit ki nauna khalaba committee gi ahanba thabakti Maitai Mitai ne ST lista chalhanna bahotna bane ST lista chanmada state ki recommendation ama center to thaba mathautari Maitai Mitai ne ST lista chanba habasi hanadagi chanduna lakpa adu amuk hana hingar hanbiu haibane Lising amaga chamapal supna Nepal British ki matamda fongba Maitai ethnography report ta Maitai singasi primitive hill tribe haina yauduna lakibane Lising amaga chamapal kunmathoi amadi lising amaga chamapal kuntra mathoi gi census tasu Maitai singasi primitive hill tribe ama oina yauduna laikhrabane Adubu lising amaga chamapal yankai mathoi gi constitution fongba lisamada Maitai SC ST lista yaurokta sina India gi constitution piriba ST ama oibagi khudung chabasing Maitai nangasi fawba fangdana lakli ST ama oibagi fangfam thokpasing adu fangna bangasi governor unaduna Maitai ne ST lista chalhana bathabak paikhatpina ba governor da taksin bani governor gi maikai dagisu ST chanbagi matang asi soidana khanagani amadi center the state ki recommendation ama thabagi matang asi yamna lumna lawi amadi hirama sida soidana yengsingani haibagi thazaba ngasigi mihut kangbu aduda piraki haiki Our main first priority will be one of the indigenous community or Manipur gi Mitai na scheduled tribe changadabani haibagi agenda da mainly taksan jaba oina honorable governor gi changjabani maram di state government dai recommend tawba yaw daba yadabani na som the central gi process ma'am di state government gi recommend gi matung na tawgadabani aduna president laibasu maram oibana honorable governor na kanna hona biraga angtang asengba achumba sidi khangbiraga maram di ST restore tawbani sidi akoi di hana dagi tribe oina lairabani government of India under British ki matamda 1908 tasu phong by Maitai ethnographic report tasu adum akoi Maitai se Maitai are primitive hill tribes ahiduna adum masana izarabani mayekta 1951 gi constitution tholakpa matamdadi akoi Maitai se scheduled tribe ki list yauroktre ana sigi yaurokta basi na akoi gi phangbam thokpa right ama Bharat ki samvidhan democracy ga chauba wahan thokama leiba Bharat ki samvidhan sida akoi gi Mitai na scheduled tribe ki status yaurokta base yahon biu haiduna akoi gi Manipur RPI State Committee ki site tagi kana taksan jaba changjabani mahaksu yamna concern oi yamna serious oi hai mahak makna haibirei akoi na pirambe annex documents ma'am se hena sunai nagani duga akoi Mitai ne state ST chanbagi matang sida mahaksu concern serious oi haibase utpirei Manipurda hojik thokliba India na sanariba proxy war asi loisilaba matamdata tangdulaita balamdam ama oiba ngamgani haina Ethno Heritage Council Harikon gi person yumkhaibam Surjit Kumar Kuman na phongdokre wafamasi Harikon na sinduna pangthokpa kulhumdoi suba mapokumon amadi taranithoi suba state level khangminasi iramdam quiz competition lising ani kun mangagi final round amadi makok mathang tarba singda manapi bagi thoramda phongdokhibani Zen Dance Academy da pangthokkiba thoram aduda hanagi IAS Officer RK Nimai, Editors Guild Manipur ki President Kogendra Komdram Amadi, Wasdev ki President RK Tharaksanana, Thauram Mapusing Wina Sarukyake, Thauramadu Performing Entertainment Arts and Culture Evolution ki Kangbu Amana, Pena Amadi Langdenna Sayo Isai Saktuna Haudoke. Paurabi ki bomb blast soktuna artificial limb haptuna lariba hauzik na masagi artwork tawduna lariba Kontauzam Michael Mitaida Tom Thillo fasigi Michael digi khudol khutsinake
Makatana chahi kulhumdoi asi mapung fana miyam gi tabak tawbada lup asibu lamjing lamtak pirakhiba lup asigi ahlaman singda lengyan pi yanduna ikai khumnaba utpagaloinana CSO singi luchingba sing amadi ima kaichalgi luchingbi singdasu lengyan pi yanduna ikai khumnake President Yumkaibam Surjit Kumar Kumana Makatana, Hauzik Tokliba Lal Asiloshin Hairabadi, India Lengakna, Kanglup Kara Sizanaraga Proxy War Ama Ikugi Matakta Sanariba Ase, Hek Lepada Matomta Lokikadaba Irangne. Herikon Habasi, Nasidagi Chahi, Kulhumdoigi, Mamangda, Lamdamasida Tariba, Apikpa Furuf, Mayam Asige, Masa Gi Masak Amadi, Nat Chatnabi Ase, Ngak Senduna Tamnaba, Semkibane. Chahi kulhumdoigi kongsad asidal engakta haizarubadadi tabidraba furuk mayam amagi electric fanghanba lambi thong semba lairik laisu tamhanbagi khodong chaba piba yauna thabak kaya paikhatpa ngamkre makatana su tawkhigani amaromda lamdamasigi pokpadagi siba fawba oina chatna kanglon ama laijaramba adu mapangi oiba ithil ama changlakpadagi maring marangba ama oirakliba asi semdoknaba iol kauba luf amasu herikon gi makhada semle Mahak na makha taraduna India lengak na delimitation taunabagi process ama horakliba ase Manipur da NRC mapung fana chatnadriba fawba yaroi habasi herikon gi firepni kulumdoi suba mapo kumonasi ki mangoinana numit tarani gi oiba ipibagi thoram amasu pangthokre lubasina khangminasi iramdam quiz competition lising anikon mga silibasi haugalak libana ha singda lamdamasi gi mamangai dagi leiraklaba chatna kanglon singak tuna thamnabagi pandamda sinbani Makatana lubasina lamdamasida punna khunda minariba singi nat amadi saktam mapung fana ngaknaba matam chupada hotnakhigani haike Central lengak na madi state lengak na neglect to wodegi ngasidi mapandagi sangapa foreign immigrants singna aikoida idamdam sida chinkuki narco terrorisna landarakpagi oiba port aduga aikogi idamdam sida aikoine refugee oiba port asugma mayama aikoi hoji hoji mayo naga leiri aikoi kanglu frukta moikogi politics sanaraga idamdam sida ngase proxy war oiba so wan thomo tholopa masi thengna ba khona basu herikona so thotang lojeraga kokomi gi part amukona maju saru yazari herikona madi leba miyam thajabadi India lengak na central lengak na makoina sanariba kanglu frukta community kangu khara aikoina moi niaga haidare makoida proxy army ona seasonary Pose, Masi Hek Lefamadamda, Lansidi, Irangsidi, automatically at the Masidoshin in the Kali, Mamang the Kashmida, Pahalgamda, Pakistani labor terrorist Kanguna, attack Torpumatamda, Kogi Lamkobiona, Misham Kungataruki Pusi, Monkey, Matamu that Sabsana, Sendu Operation Toro Kivito, Sam Aduki Porto, Idamdam se, Makogi Asemba, Nagarini citizen and Kambira Gadi, Sabsana Sin Kukinako, terrorist Kanguna foreign immigrant Kongan Darabze, Sabsana Mapakum Pivigadi, Makoi Matata military crackdown such Gadi, Lance automatically, Logani Havasi, Miang Jharkhand anti-Naxal operations atharingaida Braja tarakpadagi Manipurdagi CRPF ke officer malaikanaba ngamdana laikidre CRPF tagi fangba pauda thodokasi ngarang sabal senmit ki numidang pung 10 kuntra rom tabada West Singhbum district ke KD Buru khulda operations atharingaida nongkan churakpaga loinana Braja tarakpadagi Maharabam Prabhu soktuna laikidabane Maha kuntaruk suba CRPF battalion ge second in command ne Masagi chahi nifutaruk sukre mahag Imphal West district tagini haire Manipur da hauzik oiriba kanglup ki irang asina miyamda tangdulaita daba fibam amada lairiba asida pukning amadi wakal da khara da oiriba su pothaba fangnabagi pandam ama oina numitarani chathagadaba yoga sanabagi ahan batangkak ngasidagi haudokre Vivekananda Kendra Manipur Bivakna Sinduna Oksongbung Upper Primary School Moirangda Haudokiba Thoram Aduda Instructor Oina Vivekananda Kendragi Life Worker Asok Atel Saha Pramukh L Priovar Vyavastha Pramukh H Siddharth Karya Pradathi Pramukh S Basanta Kumar Vivekananda Kendra Anandalaya Acharya Gi Oja M Asa Amasung M Umabati Su Sarukyaki Vivekananda Kendra Manipur Vivaki Saha Pramukh L Priovarna Irang asina Moirang Oksongbung Upper Primary School asida hangliba relief camp ke IDP angang sing asigidamak Vivekananda Kendra Anandalaya Acharya hain hangduna IDP angang sing asibu takpi tambiduna lakli masigi makha tarakpoi na pukning wakal pothanaba yoga tambibagi ahanba class asi hogdokpani haiki Ngasigi yoga tambadu da relief camp ke IDP sing pansang lekai amasung Oksongbung lekai ginupi angang kya su sarukya ke
तौजरीब योग क्षेत्रसिदा सुमाइना अखोगी चरागनरब पुनिंग वाखलगी चरागनरब वफम असिबु खितंगसु कानो पीगद्रा हाइदा अखोइना जगासे लाक्सबनी योगा हाइबसी बॉडी सोल माइंड पुनिंग हक्चांगी ओइबा समजिनबा याबो पोषक अमो ओइबनिना होजिकी तंदु लेता दरब मतम मसिदा सोजरमकी लमनमसिगी मियामदा कानो पिबनी हाइबसी थाजजबदगी Dengue fever gya ki ba hingalakpadagi miyam da wakal tahanaba pandamda lebaka sinangasi National Dengue Day Thauram pangthokle. Thauram ase Manipur da su District Malaria Officer Imphal West, District Health Mission Society Imphal West amasung Community Health Center Kumbong na sinduna. Numida si mayai koibi yai fasanglen mayai koibi ningthozam laikai MDA da pangthokre. Sec clean cover steps to defeat dengue haibatim da pangthokiba Thauramasida Chief Medical Officer Imphal West Dr. NJ Dayapati Su Sarukyake. Manipur Fire Service matamga chunaba maungda disaster thengnanaba fire fighting equipment thamnaba hotnari haina Chief Secretary Prasan Kumar Singh na hairi wafamase Manipur gi Chief Secretary Prasan Kumar Singh na Manipur Fire Service na miyam da piriba service henamba pungfa na piba ngamnaba water mist fire fighting unit yauna motorcycle tara amasung rescue equipment galoinana liter lising taruk ki capacity oiba water browser mari district singda thanaba flag off tauba amasung training cum conference hall amadi fire prevention wing office hangdokpaga mari lenana phongdokhibani Thauramasida Manipur Lengaki Commissioner Home and Ashok Kumar Joint Secretary Home Dr. M Beto amasung Director Manipur Fire Service L Nabachandra Su Sarukyake Chief Secretary Prasan Kumar Singh na makha taraduna khongthang asi Fire Service Department na paikhatpa anoba initiative amani masina department asina miyam da piriba service hena yohanba ngamhalagani Khongthang asina Churachandpur Kangpokpi Senapati More Jiribam Chandel Bisnupur Thawal amasung Imphal gi Fire Service ke lariba substation singda thamlaga state asigi district khuding cover tawba ngamhalagani atai forcing yengnabada Fire Service Department asibu ikhang khangbi daba oina tawri adubu department asina piriba service asi yamna maru oi disaster tholakpada miyamgi punsi amasung lanthum kanbada department asina yamna maru oiba thodang lawraga lakli ngasi hangdogliba conference hall amasung training center asina Fire Service ki personnel singda matam gi training piba ngamhalagani haike Chief Secretary na makha taraduna Imphal manungi lambi khudung chadriba si athubada solve tawnaba thabak hokre laikai gi leirak yauna kilometer chamanga gi yankhai rom rigid pavement thabagi thabak hokre Jahi ani gi manungda mapungfa na thabak sing loislagane masina Fire Service yauna lambi gi thengnari ba khudung chadaba kokhalagane Fire Service ke athubada drone thamnaba thabak su paikhatle haike The districts covered are Churachandpur, Kangpokpi, Senapati, More, Jiribam, Chandel, Bishnupur, Thawal and Imphal. So you can see that it's all over. The best part about the fire service is that unlike police, we sometimes tend to forget their human service. They are the ones who actually come out when a disaster breaks out and they risk their lives on the spot to preserve property and protect civilians. So hats off to the fire service led by a very able director. And I also see that they have made a very nice center here. A training center for 60 people, which will again go a long way in training the fire service personnel for better service to the population of the state. Pawgim Raktana, then a break amatang nomina say. 24, Comet School produced first position holder. With first position. My name is Shirui and I secured first position to person exam 2025. With 11 position holders. And 27 subject toppers. Comet School guidance, moral support. Behind this success is a powerful shift. Digital smart learning. The school has provided advanced digital facilities from smart classes to interactive panels. The students have made learning more effective. Digital world Led by highly advanced faculty, our students don't just study, they understand, apply, and excel. Hi friends, adom gari thau hapam matam dadi aphaba thau hamna bone. Adom gi khwaidagi maru ariba liver gi damukta di kari section thorang lo biri. Novocam health care gi
original lipsa 5G na adongi liver son badai ngakthol liver gi mapangang kangkalan badana tana hakchang pumbagi energy hengalali chaba tumali acidity hantan sijinabiyo original lipsa 5G Novocam Healthcare na sajaba original lipsep 5G ahum lawbada coffee cup ama free da hapjari matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon Power Chemistry NEET Fashampat Laymadam Laikai Lane 3 different from others. Admission open for NEET Foundation course for NEET UG 2026. Limited seats, first come, first serve. Class commencing from 29th May 2025. Course duration 8 months. Please contact 700-5729-458. honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break itung na taram nong chari makataba pau pizari Central Agricultural University ki makhada laiba Mizoram gi College of Horticulture Thanjol gi nauna saba Administrative cum Academic and Transit Building amadi Nagaland Jaluki gi College of Veterinary Sciences and Animal Husbandry gi nauna saba Administrative cum Academic Block mafam animakta Union Minister of Sibraj Singh Chauhana chatuna sangakre sangabagi thoram aduda Mizoram gi Governor General Dr. BK Singh Chief Minister Laldu Homa, CU Imphal gi BC Dr. Anupam Mishra, Mizoram Horticulture Minister Franklin L. Khobung, Joint Secretary Government of India Dr. Sunil Dolena Saruk Yakibagalunina, CU Imphal gi College of Food Technology Lamphalpat ke din, faculty members amadi staff singsu online gi khutangda mafam animaki sangabagi thoramda Saruk Yaki hairi. High Court of Manipur gi Chief Justice D. Krishna Kumar na luchingduna Bisnupur District ki manung chana laiba Moirang Khunau maning laikai da laiba relief camp ki fibam yangsin kray kongsara duda High Court of Manipur gi Justice Ahantem Bimol Justice A. Guneswar Sharma Masalsa gi Executive Chairman High Court of Manipur gi Registrar General Alek Muiva Member Secretary Masalsa High Court Bar Association gi President All Manipur Bar Association gi President DLSA Bisnupur gi Chairperson amadi atay official kasu sarukya ke Kongsad aduda mafam aduda lairiba IDP singa unaduna makoy gi mathaw taba relief material sana khotna bagi potlam amadi Firol Singh mating pangke High Court of Manipur amadi Directorate of Health Services Manipur ga khutsam naduna Bisnupur gi CMO yauna free medical camp amasu pangthokhi Thauram ga mari lener Justice Ahantem Bimolna lisingani kulhumdoi horakpadagi Just Judicial Officer amadi Advocate Singna makoy masa-masagi angamba senfam kara khaigat naraga lanjena duna laribas singda angamba mating pangduna lakpani loinana free medical camp kaya amasu pangthokduna lakli relief camp singda chatuna IDP singna thengnari bakudong chadaba kaya gi pawdam su khomjinduna lakli Hauzik Supreme Court ki Chief Justice of India oiriba Supreme Court ki Justice B.R. Gavaina National Legal Services Authority ki Executive Chairman oiringaida Supreme Court ki Senior Judges Mariga Punna Manipur da handak chahi gi March ki tang kunithoi da laktuna amadi mahaki pautak matung ina state sinba thungna relief camp singda mega health camp amasu pangthokhi bagaloinana legal aid su PK Makata na su state asida lariba IDP pumna makidamak asigumba khongthang asi paikhat khigani haike कोई रिलीफ कैंप से नोंग लोबक चटपंगमदबनीना कंटिन्यूसली लेरिबसिंग लोइना रिलीफ मेटेरियल कोई मतेंग खरा पांगनब मेडिकल की कैंप तौदना स्पेशल लीगल एड तौदना अखोइना यारिमखै मोय अवाबसे खरा मतेंग पांगनब मदुगी कैंपेन मोइना अखोइना सिस लाकपनी मयामसिंग सिगी इंटरेक्शन से तौरे अखोइगी डिस्ट्रिक्ट एडमिनिस्ट्रेशन अदगी मेडिकल टीम मयाम पुंजनरगा अखोइना मोगी अवाटपा हिदाकसिंग अखोइना यारिंगे अखोइ मतेंग पांगनब होनरकनी अदुगा अखोइनासु डिस्प्लेस पीपल सिंगसिदे मखोइगी अवाटपा एसेंशियल ओइबा तंगाइ फदबा मयामदसु अखोइना अखोइगी PLBs अखोइगी एवरी केम खुदिंगी थमी मखोइदिगी लौरगा अखोइना पांगनबा मतेंग तौजगनी
YK College Wangzingi Internal Quality Assurance Cell amadi Environment Club nasu leibag asigi mafam kayada pangthoknabagum National Endangered Species Day gi thoram ngasi Wildlife Conservation Finance Investing in People and Planet haiba thimga loinana college asigi multipurpose hall da pangthokre hogdopagi thoramda college asigi Principal Professor Kundrakpam Jugindro Department of Physics ki Head Associate Professor Okram Binoy Kumar Department of English ki Head Assistant Professor Pukhrambam Somarendra amadi Environment Club की convener Dr. Ningthozam Sobarani Su Sarukya की Dr. Hawizam Boni Singh Topozit Singh Seram amadi DP Somarendra Singh na resource person Singh oina wanga की YK College के Environment Club की convener Dr. Ningthozam Sobarani na environment physical amasung biological fibam honglakpagi matung ina malem asidagi pambi amadi jiba kaya mangkre adubu haujikti nature gi oiba thoidokpa maram irei leitana tangla species kaya ama mangsilakpa amasung mangba yabagi mipaiba faurakpa leibana ngasigi thoramasi yamna maru oi haike previous sida lairiba jiba panna khudimakse sigiba yawi extinct tawgiba yawi due to magi physical amasung biological condition of the environment se khongpai matungina masiti according to the law of nature gi matungina tawjabaneba adubo hojik ki oina current rate species ki extinct tawgiba mutkiba gi sang se yam wangeba maram aduna akoi di hojik se great concern amo areba kai no habada sumain tawduna mang dawba mutki dawba jiba panba endangered species singa se risk of extinction sidagi kan bahada se akoi miyoba responsibility ko National Endangered Species Day se ahamada David Robinson amasuma ko Endangered Species Coalition haidana 2006 day se khogdoki ko Lining thau tokpa thogaluf ki pautakloi oirambata natana masak naiba puya nainaloi amasu oiramba Hongnem Sungbam Chandrakala Maitai Kongba Khetri Lekai da leibana tha sigi Nepal da lekhi dabada lining thau tokpa thogaluf na awaba phongdokre lubloi singna layu khrabagi thawai na taibong mapugi lekolda ingna chikna lekhina ba thawni bagal loinana ikai khumna utke Bihar da pangthokiba Khelo India Youth Games lesing ani kun manga da boxing gi masana da gold medal lawrakhibi Wangoi thongnaujam lekai dagi longjam Santa Maitai amadi longjam Ichan Leimagi machanupi longjam Radhamani okpagi thoram ama Wangoi thongnaujam lekai chaukhat khongthang luf amadi Wangoi thongnaujam lekai meira paibina sinduna Wangoi Bazar Community Hall da pangthokre thoram adu da Youth Affairs and Sports ke official amadi Sarita Regional Boxing Academy mayang Imphal gi coach amasung Sanaroi Singsu Saruk Yaki Longjam Radhamani na Mahak Sarita Regional Boxing Academy gi Sanaroi ni Mahak na han boina Khelo Indian Youth Games ta Saruk Yabada gold medal lawrakpa ase yamna nungai masigi crediti magi imung manung amadi mabutakpi tambirakpa oja singi mapaldagi niloinana makha tarakpa Olympics yauna achauba games singda medal lawba ngamnana bahona khigani haike Ahanba youth level da sanabnina hoi khitangbudi wai ado warasu khangaga ngamda yade kada yade khallaga sanaki adum ani subudai wabado khangjinba ngame ahum subudu phajan sanakre mari subududi kada yade khalla sanani yam nuwaina sanaki mari subudu hanen ba Punjab ka sanagi je aigidi yamna maru ba ba ne khallaga sanagi aigi tungi asadi Olympic ki gold loba matang competition acho ba gold yam purok pangamba sigi level da ai khanje ai sigi sanarakoda khoi Khelo India ki pubiba yaski oja Suresh mem Kamalini mem Mayori moina ju sanaram daida ai pungin thoga piba pangan thongna pina biba tawe adu sanaba matamda sikada yade nang singam de yadabane hairaga aingonda pangan thongna yam happy oja gaina su Loisilakpadamra bupawam kana pisari Shirui Festival Gakanba Jackson Taurang Lokatle Kihanna Bohonarakpa Hauna Sani Miamna Mipai Biganu Haina Manipur Chief Secretary Prasan Kumar Singna Haikre Amadi BDF ki demand pitokuna makoi bu hanagum matau tohon biu haina kumbi SC ki red zone area da lairiba kunja singna khongjang sangsin kre Hauzik Pawgir Nadia Steven Sandok Manipuri Pau Matanga Silo Shinjare